Akashvani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Manipur ngasi mase masal sing amadi mapung mopasing ki nuksinabagi achetpa mari utpa Heirangkhongjam nini panbat ningol sakobo pangthokli Ngaksil Mantri Rajnath Singh ngasi New Delhi da Bharat Navy ani suba commander conference lising ani kunmanga da saruk yagani Election Commission gi directive indabagi damak nongsu Bengal da booth level officer lising ama henbagi matakta so cause notice thakre amasung Bihar Vidhan Sabha Mikhal gi ani suba tangkaki mirepse lokthokpagi matang ngasi loiragani Mace masal sing amadi mabung mopasing ki nuksinabagi achetpa mari utpa Heirangkhongjam nini panbat ningol sakoba ngasi pangthokli kumai asi Manipur gi tongan ba jati singi marakta su pangthoknari Manipur gi mapanda khundariba mitai puruki miyoi kayana su ningol sakoba gi thoram pangthokli yumnak chagai onkhrabi ningol oibi singna mapam lamdamda chatuna mama mapa mabung mopasing ga nuksi janana samin thakminaba amadi ngamjaba kudol pot tambana kumai asigi mapung oiba saktamni ngasi ayuk angan padagi hauna ningol oibi singna mapam lamdamda ningol sakoba zatnaba hoki Raija sigi tongan balup singna chinduna ningol sakoba gi thoram su mapung kaya da pangthoknari Manipur gi ngamkai sahar Jiribam jila da ju ningol sakoba gi thoram pakchana pangthoknari masigi matangda aikhoi gi Jiribam paumi gi paudam ama Jiribam da sungasi Heirangkhongjam nini panba numit asida lamda masigi khwaidagi chawwa thoram ama oiriba ningol sakoba gi thoram Sahi ani pangthokna rudrabagi tungda sahi asigi oina jumthong khudingda haraw tayamna ningol sakoba gi thoram pangthoknari ayuk anganbadagi hauna arapa mafamda jum pankhiba amadi palakpa ningol oibi kayana ningol sakoba gi damak chatnaba haunakhi ningol sakoba gi damak ngagi melana chingba pangthokpadi Jiribamda thengnade amaromda Jiri Development Organization sinduna Imphal gi holda jati kanglup kayagi ningol oibi singbu ningol sakoba gi thoram pangthokli Haujiksu ningol sakoba gi thoram jawnamagi damak ningol kaya leptana laknari Akashvani Imphal gi pau gi damak Jiribamdagi Ngaithem Bisajit Thawbal jila gi Heirangkhongjam awang lekai da leiba Heirangkhongjam awang lekai youth center na sinduna waujing kondom popi amasung lamding higher secondary school gi relief camp ta leiba lanjen narak pasing ningol sakoba gi thoram ama Heirangkhongjam keli makhong community hall da pangthokli thoram aduga mari leinana more dagi lanjen narak tuna waujing kondom popi relief camp ta leiribi ke ais roni blana asumna hai Jadi ani masih ngomong yang sekarang orang macam kau kalau orang tu kau dia nak bagi panggung kau tahu nak kau jadi sarung tiar, lagi tu pin bakau bodi lagi. Adu masih ngomong ni mesti dah lekai jadi kita hal macam nak kau tu tak kau bigani tahu dah kau yang menungai. Masih tu tak kau amat tahu masih dah kau kita maka sendiri lagi ni betul. Tu betul yang pin yang menungai betul ni dah harap betul. Ningol sakoba kumena lakpada Raija pal yauna Raija si luching basing amasung lanai lukayana miyamda maru ena ningol oibisingda yaifa paujel piri Assam Rifles na sindana ngarang palel garrison da Vijaipur palel amasung kaksingi tongan mapapsingi mayra paibising ningol sakoba gi thoram pangthokre haukibaning thokaba nimita su kaksing khunauda Assam Rifles na sindana relief camp singda leiriba angang marphu mathoi yauna punna miyoi sa marphu taret cha kauki thoram aduda Sana thaknaba yauna nomada tangai phadana changwa potlamsing ningol sing amasung angang singda kudol pot tangki Senapati Police na ngarang jila adugi Lijai amasung akoi mapam singda drone sizinaduna popi pambi sing thabra haina yengsinbada lam hectar mangada popi pambi sing hawramba thengnare mapam adugi anakpada yum taruksu leiramba thengnaki adumoinamak yum sing aduda miyoi amatta leiramde hairi Lijai village gi khunja singda popi pambi tharamba sing masak khangdoklaga police ta pau piraknaba amadi pambi sing adu athuba matamda yathatnaba khanganki Senapati Police na sigumba ain kaiba thabok sing chathadanaba akanba thabok lokhale hairi Amoromda police ki kangbu asina National Highway to Imphal Dimapur lambi Martyrs Park manaktagi miyoi amadra ka konana phari pharba miyoi adu Imphal West jila gi Wangoi subdivision gi manung chana leiba Paubi tek maning lekai gi miyoi amani hairi mangondagi sapon cap mapan da haptuna puramba brown sugar gram sama taramapan phari pharba miyoi adu polamsing aduga konana makha taba ain gi thabok lokhatnabagi damak Mau police station da sinakre hairi tabiriba pawase Akashvani Imphal dagi
Ngakchel Mantri Rajnath Singh ngasi ni Delhi da Bharat Navy gi ani suba commander conference listing ani kunmanga da saruk yagani ngarang dagi hawdana nimit huni chathagadaba conference asida operation sindur gi mai pakpa masung leibak asida singnarak posing thengnana ba Bharat Navy na sem sari pesing gi matang da khanagani conference asida Ngakchel Mantri na leibak asina Englishing ani ni putaret phawda Brexit Bharat ohena ba sangsileba asida Bharat Navy na lawriba thodang gi matang da wapong kya su phongdokhi Election Commission ki directive indabagi damak Nongchu Bengal da booth level officer lising ama henbagi mathakta show cause notice thakre commission gi pauna hai BLO khanbagi thabak asi chai asigi April thadagi hokibani adubo October 13 phawda BLO lising ama hena masagi mathong toroktabadagi show cause notice thakibani hairi amorom the election commission lebak asigi mafam sinba thungna special intensive revision pangthoknaba chief electoral officer singa mifam pangthokli ngarang dagi haukiba mifam asida Nongchu Bengal gi BLO singi matang dasu khanagani hairi Bihar Vidhan Sabha Mikhal gi ani suba tangkak ki mirep je lokthopagi matam ngasi loiragani ani suba tangkak ta punna jila kun gi Vidhan Sabha kendra chama kuni thoida mathang thagi 13 da mikhal pangthokani tangkak asida Madhubani East Champaran Sitamarhi Araria Kishanganj Purnia amasung Katihar yauna Heirangkhongjam jila singda mikhal niyom chumna amasung shanti oina pangthoknaba security gi akanba section thorang sing lokhatle marak asida Kaimur jila gi Mohanai Reserve Vidhan Sabha kendra da Rashtriya Janata Dal gi mirep Sweta Suman gi mirep se yakhidre mahaki schedule caste gi certificate adu invalid oibadagi mirep oiba yakhidabani Bami Kingar Vidhan Sabha kendra da mirep se piselakhiba Drik Narayan Prasad ki mirep che chu yakidre mirep pisilakpa matam phawda mahakna sarkar gi school da oja oiba tu u yadabadagi mahaki mirep che adu election commission na lokhidabani Nagaland da hanba banana festival sing ani kunmanga Wakha jila gi public ground da ngarang dagi haukre banana for food fiber and feature haiba hiramda numit humni chathagadaba festival asida stall sam hen hangduna laphoi gi tongan ba pothok sing utli thorom asi manungchana Wakha district administration ga Tamil Nadu da leiba ICR National Research Center Imphal da leiba Institute of Bioresource and Sustainable Development IBSP amasung Zorat da leiba CSIR Northeast Institute of Science and Technology ga lomi singi pothok hengat hanaba amasung scientific farming gi yanache sahi taunakhi festival asina raija du gi tongan ba mapam sing da lakpa lomi lising taruk henbada kanaba pinaba pandam thamli Rashtrapati Draupadi Murmu ngasi Kerala gi Rajbhavan da hanagi Rashtrapati R.K. Narayan gi mitam ama makum hangdokre Rashtrapati numit marini khongchat hauji Kerala da leiri Akashbani paumin hai Rashtrapati na Tiruvananthapuram da pangthokpa Sri Narayan Guru Samadhi gi chama suba kumonda saruk yagani tungda Pala da leiba St Thomas College gi Platinum Jubilee thorom da chu saruk yagani Indian Railways na Sad Festival yengduna lakadoriba numit mangani asida special train lisingama changa chelhangani machi nomada train chahum chelhanbagi pandamdani train singasi hana cheliba train singi mathakta henbo ina hapsin bani rail mantraloin hai lakadoriba Sad Puja amasung tongan ba harau khumai singi yenglaga tha asi amadagi kunthra phawda leibak ki tongan ba mafam singda special train lising tarani thoirom chelhanli Paumising da Kuthai Haibigi Akupa Marul Sayol Anigi Manung da Pikal Anaba National Human Rights Commission Manipur Kerala Amasung Tripuragi Chief Secretary Sing da Aiba Zerol Thadna Kangan Kre Haiba Raija Asida Paumising da Kuthabadi Paumising Adu Hospital da Laying Chathakibani Police na Casing Lokatuna Tijin Humjin Bagi Tabok Chatharibani Paumising na Tarakwasu Motu Case Amaga Mari Lenana Raija Sing Asigi DGP Sing da Casing Aduga Mari Lenana Tijin Humjin Bagi Tabok Chatharibadu Kaya Yamna Kumang Sakshila Bagi Haibadusu Kangalaknaba Kangan Kre Aroibada Maruiba Pau Amo Manipur da ngasi masal sing amadi mabumo pasing gi nusinabagi achetpa mari utpa hiangga gi nini panban ingol chakopa pangthokli Ngakchel Mantri Rajnath Singh na ngasi New Delhi da Bharat Navy gi ani suba commander conference lising ani kunmanga da saruk yagani election commission gi directive indabagi da Nongchu Bengal da level officer lising ama henbagi matakta show cause notice thakre amasung Bihar Vidhan Sabha Mikhal gi ani suba tangka ki mirep se lokthopagi matam ngasi loiragani pauloi jare